Lakhipuronline puthok-saba Mars ki tang taramari Laibak pokpa numit ki Khomjinba Pao tabirasi. Ahanbada maroiba Pao. Social media da leak oirakpadagi cancel loikiba SSLC gi science porikha lagliba Mars ki tang kuntra da amukana pangthoklagani. Assam da khundariba Manipuri nupi khunaibo lamjing lamtak pirambi thengujam ongbi sabitri laikidre. Maifagi mitkap thogla se koi haiba khongset khongna kilometer kunhumdoi chatkre kasar kamranga yaukre. Nongchup laihau chingoi irupa amadi irat thauni bubon baroni ki thoram lakliba nongmaijing ta pangthoklagani. Kasar jila gi mafam da yausing sports amadi cultural thoram sing makata na pangthoknakre. District Skill and Employment Mela Jiribam gi JMC Auditorium Hall da pangthokre amasung MYC Singiribon gi anisuba 5A side football tournament mai pakna loisinkre. Haujik mapungoi ba pau tabirase. ISSLC porikha gi tang 13 da thagadaba science ki wangche social media da leak oipadagi numitu gi porikha cancel tawkhibadu gi matang da ngarang Assam Vidhan Sabha gi budget mifam gi anisuba numita charang na bathokre. Opposition na hiramasi gi matang da sabha da putoktuna wa khanana ba dabi tawki haire. Asom da tang 13 gi cancel tawkiba science ki porikha lakliba Mars ki tang kuntra da oina pangthoklagani aduga JR Higher Secondary School Ganirgram Hariba School asida cancel tawkiba English subject ki porikha lakliba Mars ki tang kunipan da oina pangthoklagani haina Mahimasing gi mantri Ranos Peguna Twitter gi kuthang da phongdokre. Hiramasi ki matang da seba gi maigei dagisu notice ama thokre hairi. Assam da khundariba Manipuri nupi khunai gi lamjing lamtak pi oina matam sangna miyam gi seba tawrambi khangembam ningol thengujam ongbi sabitri Mars ki tang 13 ningthokaba numit ki ayuk ki pung 8:95 da laikidre. Laikidaba matamda masagi chahi marifumathoi sukre. Sabitri Devi 1992 da Silet ki Maulubi Bazar da pokhi aduga Kasar Singirbon da chawrakpini. 1963 tagi 2003 phauba chahi 53 chupna LP school gi ojagi sinpham da thabak tawrami. Matam sangna All Assam Manipuri Women Mairapabi Coordination Committee gi president oirami. Lakhipur Subdivision gi Women Grievance Cell gi secretary. Manipuri Medium LP School Kasar ki President amasung Manipuri Development Council ki Vice Chairperson oinasu thaupu birambini. Manipuri Sahitya Parishad Assam na 2012 da Samaj Sebika Upadhi piduna ikai khumna khrabini. Mahangna khanghaudana laikhidabada Naharol Khorirol Silup Lakhipur gi maigedagi Silup ki President Thokchom Bishwanath na thamoisongna awaba phongdorakle. Maifagi mitkap thoglasi ekoi haiba kholau puduna chaliba khongset kasar kamranga yokre ngarang ayuk pung 10 dagi Barak Tampak mayumdagi chatpa haukibana Sribar Konthau Lekai Ningthemkhul Sribar Siptila Khunja Bosti Poilapul Jauraga Poilapul da leiriba Jawaharlal Nehru amadi iningthau Gambir Singh mitamda maira katune ikai khumnarba matung labok urabil taraga kamranga awapali khubam da leiriba iningthau Gambir Singh mitamda maira katuna thoni jaraba matungda Kamranga Ruposori Community Hall da Kamranga khungi maira paibilub sing amadi oja sing na taramna okpa matung miyamgi mifam ama pangthoki mifamda Ima Sanathoi Devi Thangjam Brojen Seram Herajit Yumnam Bir Kumar Saikhom Manimon Salaudin Wahengbam Suren na chingbana daistapam ki khongchet asiga mari leinana Maifagi President Thangjam Brojen na aikhoina aikoigi imalona sibu kannana bahona minasi haiki. Maifagi Chief Advisor Seram Herajit na khongchet asina Assam da joina khundariba Manipuri aikhoigi apunbagi liching ama purakpa ngamnana ba hona jaribani haiki. Yumnam Bir Kumar na Maifana paikhalakliba khongthang asi singthaduna loiba naroidaba khongchet ni haiki. Maifana ngarang phawbada kilometer 9 muk khongna chatkre. Sribarda Bina Singhagi yumda ayuki chaklen charba matung mifam amasu pangthoki numidang Kamranga da ahing leiragani haina Maifagi Secretary General Tampak Mayum Salaudin gi pau amada phongdoragli. Mikap tholasi ekoi haiba team ga loena Manipuri lonbu Assam Sarkar gi associate official oina losan binaba amadi Assam da khundariba Manipuri ekoi bu yellow mi amoya sakhangba ekoi gi phamam tokba democratic right pibu habegi
डिमांड ngarang Chandapudagi chalakkiba khongchat ngasi kasargi kamanga da koi thungjare kamanga gi awapali da hojik leire ngasi koi kamanga da potharaga hayeng muk hayeng gi oiba Jaipur mathang manang chakkanuni ngarang digi koi Chandapudagi chalakpa khongchat da sida lambi da thengnakiba Manipuri amadi Manipuri Muslim gi khongang chingda chattuna koi awareness campaign amadi leaflet yenbagi sajai yembagi thorum ki apangthoki thorum asida mikap thorsi koi haiba thim asida mateng pangbekriba oja sing amadi kun khungi chenau khudingku maifagi magedi hanana thagaba khungokche umanglai ngak selup sunai kasarna silangduna pangthok kadoriba nongchup leihau chinggo irupa amadi anamathok kokthok chamthok pagi irat thauni bubon baroni ki thorom lakliba mars ki tang 18 lamta thagi kunipani panba nongmaijing nimita pangthok lagani thorom asiga mari leinana mipamama umanglai ngak selup sonai gi president KH Buddhachandra Singhana mipama poiduna mars ki tang 18 da Barak Museum and Library Pontarapur da pangthokre mipamasida L Bimol Singhana chingba meruiba mioi kayana sarukya ki hairi numida sigi thoromda bhakta singi kudong chana nabagi damak volunteer kunkhak khanki haina ngak selup ki general secretary Haurongbam Rasmani na phongdokhi loinana miyamna bubon karakpa matamda mayai kaba chinjak sijinabidana amadi asokapan thoganba yaba kuju khulaina chingba puraktana ba khangalakle khangan jaba ma Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Health Care gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology, Imaging Technician, Patient Care Management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak pijabagi kudong chaba lobiyo akupa marol gi damak Institute of Medical and Paramedical Science Ismail Market Central Road Silchar Lengsimbirabu natraga Mobile number 93957324456 da pau phaunabiyo Iming Potsangbam Chanu Albina Gawi, I Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamni. I Gracewell Hospital practical class Taujabani. I have Tha Hum Madi Matung the operation whom I Pangansi Sabanganjari. High river courses Hojiki Matam the Yam Kudong Chaba, Amos and Carriers and Madingan and course and hygiene. Mayamsu High river Kudong Chaba, Silobinaba, Wafamasi hygiene. Lamargram Youth Association na Imoinu Manipuri Kala Academy ka kusamnaraga Elite and Unique Foundation na support tawduna numit dini chupna Lamargram Kuno Kasada Chatharakliba Yausang Festival 2023 Sports and Cultural Meet ngarang loisinduna manamathum yenthokre ngarang loisinba numita makhal mathel kayagi masana kaya sanaki loisinba numita Manish Hendik Ossi Sonaina chief guest oiki Dr. Rakesh Yadav Geophysicist ONGC BS Prajapati ONGC Rabi Shankar Likmabam DDM Nabard Dr. Maimum Santi Kumar Mitei Rights Activist Samsul Hok Barbhuya Sonabarigat GP President Aduga RK Nukulsana L Bitapati A Babachan Singh na chingba miyoi singna daista phangki mana yenthokpagi thoromasida miyoi changmarom na sarugya khi hairi Lakhipur Khunaugi Maunaha amadi Naharol Singnasu Yausang Sports mapung phana pangthokre Yausang Sports ki loisinbagi thoramda oinam prajabidhu Kabrabam Ongbi Anita Devi JPC amadi N Kanta Singna mathang sitna President Chief Guest amasung Guest of Honor oina daista phamki loisinba nimita makhal mathel masana kaya sanaduna makok mathang taraba singda mana mathumsu yenthokhi Fencing jaragadi net ki wang mada net ki wang wele pi wang sing jari net ji dama sonja bana mara moraga nandu ki bachu jai nanu pabasi jaman nungai masana amani nanu padore kamu bharati kari miduna Jiribam gi JMC Auditorium Hall da District Skill Committee Jiribam na sinduna District Skill and Employment Mela gi thorom
local MLA Muhammad Asabuddin chief guest oiduna pangthokre thorom asida Muhammad Asabuddin honorable MLA Jiribam W Malem Nganma Chenglei DC Jiribam Dr. TH Singh chairman and managing director Babina groups of companies amadi N Irabanta Singh managing director Unako Imphalna chief guest president amadi guest of honor oina sarugyaki Haurokjam Anil MD Synapse amadi Prasenjit de regional manager na Jiribam da rubber thabagi matang da wa ngangki skill development employment and entrepreneurship strengthening scope and challenges haiba panel discussion da moderator oina L Niranjan Singh director and CEO JCRE skill solutions na oiki panelist oina Dr. TH Singh chairman managing director Babina group N Irabanta Singh managing director Unako L Manoranjan Singh CEO KB Philanthropy Waikhom Birendra Singh lead district manager Jiribam Dr. Muhammad Samsur Zaman assistant professor Jiri College na Sarugyaki Mars ki tang taramathoi amadi taranithoi numinini chupna pangthokiba Mutum Laikai Youth Club MYC Singirbon gi anisuba 5A side football tournament mai pakna loisinkhre team kunithoina sarugyakiba tournament asi haukiba Mars ki tangtara nithoi gi numidang athengba phawba flashlight ki matengna pangthokhi tournament asida Ichel club dhamaina champion amadi Bagan FC Singirbon na runners up takhi champion team da lupa lising tera mangaga trophy amadi runners up team da lupa lising nipan ga loinana trophy khusinakhi Loisin bagi thorom da MYC gi president Thokjom Bisana Namayai Tangbalda aduga athoiba mitung oina veteran football amadi Air Force tagi patharaba JWO Huirem Nandababuna daista lengsin biki loinana MYC gi secretary A Nabachandrana miyamda thagatwahi phongdokhi Aroibada maroiba pau amukhanna Social media da leak oirakpadagi cancel loikiba SSLC gi science porikha lagliba Mars ki tangkunthra da amukana pangthoklagani Assam da khundariba Manipuri nupi khunaibu lamjing lamtak pirambi thengujam ongbi sabitri laikidre Maifa gi mitkap thogla se koi haiba khongchat khongna kilometer kunhumdoi chatkre kasar kamranga yokre Nongchup laihau chingoi irupa amadi irat thauni bubon baroni gi thoram lakliba nongmaijing da pangthoklagani Kasar jila gi mafam da yausing sports amadi cultural thoram sing makata na pangthok nakre district skill and employment mela Jiribam gi JMC auditorium hall da pangthokre amasung MYC Singirbon gi anisuba 5A side football tournament mai pakna loisinkre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare